कांग्रेस गवर्नमेंट सही तरह मंगासिद तौकीबा आराम थबक थोरम चाम यावबा लारिक अमा बीजेपी प्रदेश की प्रेसिडेंट भवानंदन ngasi फोंखरे इलेक्शन कोड ऑफ कंडक्ट थुगाई हाइबगी मरालदा बीजेपी प्रदेश अमसुंग पार्टी असगे नेशनल जनरल सेक्रेटरी राम माधव की मथक्ता एमपीसीसी ना ईसीआई दो वाखरे अमसुंग कैराव केंद्र के क्यामबोई इलेक्शन गमई लिन सत्व रैली सत्वा वाकर सिंह मरकता खनसने बथोखरे नियो अनि सोखरे मैं खुरमजरी अदुमनी इम्पैक्ट न्यूज नी आई तखलम सियाम कनन हौजिक पुंजा सिफावगी मरुब पाउसिंग मियामद पिजरी कांग्रेस गवर्नमेंट सही तरह मंगा गवर्नमेंट फायरकपदा तौकीबा आराम थबक थौरम चाम यावबा चार्जशीट अगेंस्ट कांग्रेस हाइन मिंगथोन लाइरिक अमंगसी बीजेपी मणिपुर प्रदेश की प्रेसिडेंट केएस भवानंदन फोंदोखरे लोइनना मणिपुर की हानगी चीफ मिनिस्टर रथाविनोद कोइजमसु बीजेपी द संगलपदा पार्टीना हराउते ओखरे ngasi taipa chuthekta laiba party asigi office ta pangthokiba thoram aduga mari lenana BJP National General Secretary Ram Madhav na hai Chief Minister Okram Ibobina Lusingba Congress government na tawriba thabak thoram ayamba CRPC gi matung ina cherak piba yaba ngakta oi mahakna makhata na hai kibada lakliba mikhal asida BJP na tampakta Congress ka aduga singdana BJP amadi NPF ki akanba lamba thengnagani कांग्रेस गवर्नमेंट सथरलिबा सेंजा थुमजा की मायुक्ता लाखलिबा मिखल असिदा बीजेपी ने सोइदना अनौबा गवर्नमेंट अमा मणिपुर सेमगनी हौजिक लेरिबा कांग्रेस पार्टी असि मणिपुर असेंबली दा ऑपोजिशन पार्टी ओइना लेहोरगनी हाइना फोंगदोकी ngasi ki thoram adra sak yakiba radhavinod koijamna hauzik leireba congress government asi miyam gi khanbagi mahuta MLA amadi minister singi damakta khanba government ne sayili sangse na government asi gi makhada miyamna khangduna lakle adu hauzikti aikhoi masel punsinduna tungda lakadaba mirol gi damakta anauba afaba lambi ama sema matam oiri haina radhavinod fongdoki In the valley, it's going to be a direct fight between BJP and Congress. In the hills, in many constituencies, Congress is nowhere. It's going to be a direct fight between BJP and NPF. And I'm telling you, in the hills, BJP is going to emerge as the largest party, defeating NPF and Congress. We are going to win maximum seats. आज तो उत्तर प्रदेश में जूनियर पार्टनर हो गया कभी इस देश को रूल करता था 2014 तक मणिपुर में भी वही हाल होने वाला है जूनियर अपोजिशन पार्टी बन के रह जाएगा दोज हु वांट टू लूट are in Congress. Those who want to lead into a bright future are in BJP. Let us take BJP forward and form the next government. Election Code of Conduct Thugaiba ki mayukta Manipur Pradesh Congress Committee na BJP Manipur amasung party asige National General Secretary Ram Madhav ki mathakta Manipur gi Chief Electoral Officer CEO amasung Election Commission of India da aiba serol pidna wakat khre ngasi BT rota laiba Congress wawanda paumisung unabamada MPCC gi wangaloi case joy kishan na mataki wafamasi fongduki bane mahangna makhata na hai kibada BJP gi Ram Madhav na ngarang media gi mamangda Manipur gi Chief Minister bu maram sadan atamnana maral sikhibadu election code of conduct sanaba haukraba matungda kanagba political party amatagi mioi ama atamnana lanai oina hundana ngangba amadi saiba yadi haiba ECI gi rule adu thugai bani Ram Madhav na Congress amadi Chief Minister da sikhiba maral singh adugi sabsaba praman pibangam labara BJP ga NPF ka punna satminadi hairiba sisu mayek sengna miyamda khangan fam thoi mikhal matung BJP na NPF ka satmina gadori bara satmina roidori bara haibadu nakai sengna miyamda khangan fam thoi BJP Manipur na NPF ka satminadi hairiba si handak pangthokiba ADC mikhalna sakhi oikrabani masida natana Northeast India Development Party da NPF ka punna satminai haibasi BJP Manipurna aranbani haidodoribra BJP haiba party asi power pamadagi miyamda lana pangai da haijinbani Khomal Lampak Sports Complex Semjinlaba Center na lupa kodi samagi senfam thadaki hairibasi karamba ministry gi matamda karamba state ki minister amadi karamba contractor da thadaki bano haiba tasengna haidopangam dribasi kibagira Manipur gi miyamasi apang bangakta ni haina BJP na lawbadi aranba oigani BJP na awan mamapur lagani hairibasi makhoina government pairaba matung Manipur asi tangtana thugaiba gi awan aduni haiki Madam Sungsa Sadana, leader of the House, Honorable CM Bu, Sasto Wibase, Pulan Lanba Tawoni, Manipur, Pradesh Congress Committee, Maiki Dagi,
ꯑꯩꯈꯣꯏꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯗ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠꯆꯈ꯭ꯔꯦ ꯅꯣꯔꯠ ꯏꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯑꯦꯂꯥꯏꯟꯁ ꯍꯥꯏꯅ ꯂꯩꯔꯤꯕ ಶ್ರೀ ಹೇಮಂತ ಬಿಸ್ವಾಸ್ ಶರ್ಮನ ಕನ್ವೀನರ್ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯦꯂꯥꯏꯟꯁ ꯑꯗꯨꯗ BJPꯅ ꯂꯤꯗ ꯇꯧꯔꯒ NPFꯁꯨ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯔꯤꯕꯅꯦꯕ ꯃꯁꯤꯗ ꯀꯃꯥꯏꯅ ꯆꯠꯃꯤꯟꯅꯗꯦ ꯍꯥꯏꯗꯣꯏꯅꯣ ꯁꯤꯅꯤ NPFꯁꯤ ꯍꯥꯏꯔꯤꯕ ꯑꯦꯂꯥꯏꯟꯁ ꯑꯁꯤꯗꯒꯤ ꯇꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯂꯩꯈ꯭ꯔꯕ꯭ꯔꯥ BJPꯅ इलेक्टोरल गेन फंगनबा पाइट हाइजन बथोंग से मसी खुदक लेपु मिखल नक्सिलपक लोनना पॉलिटिकल पार्टी सिंगी वाकर मसेल की मरकता खन सेनब की थौदो कया लेफ्टना थोरकली कायराव असेंबली कंस्टिट्युएंसी दा बीजेपी की मेरे ओइगदौरिबा लौरेमम रामेश्वर की ngasi पांगथोखिबा पॉलिटिकल रैली दा कांग्रेस की वाकर ने हाइबसिंगना खुद थारकपदगी खन सेनब थोखरे थौदोक अदुना मी मंगारो मसोपन नंगनख्रे हाइरी बीजेपी की मेरे एल रामेश्वरना ngasi की थौदोक अदु कंडेम तौबगलनना मिखल ग मरिलेनना मियाम शांति ओइना रैली सतपदा खनब हौदुना अपनबा पीनब होनरिबसी मरिलेब अथॉरिटीना मियंग संगबिनबसु अपील तौखी I side the election as a democracy yam free winner. I told I citing a sipava, Canada, Sipa, Yawley, could have legislated Makatana, I came to Tonjaning, just Santi and the Bosetoning. Prazagi, a palm to conserve a right to Pazazing opinion. Santi in a election of Wakando, cheating MLA, MLA being on Tamajita. See what Kanjala Henning, Magi wine over Kersim Legati, Karaoke, Langba, Santi Latabamo, we don't mind. I cited the Sigumba, Tossing. I came to Jero, my workers in the zoo to be done anything gentlemen. नाखलम रोमदा कैराव असेंबली कंस्टिट्युएंसी की मनुंग सनब क्याम गैदा इलेक्शन ग मरिलेना रैली सतप यानी यारो हाइब वाहौदगी थोखिबा खन्न सैनब की थौदोकता असोप याउनख्रे थौदोक अदुग मरिलेना कैराव अपुनब साखत थौरांग लब की सेक्रेटरी ओइरिबी अकोइजम ओंबी इबयाइमना फुंगदोरपदा ngase yupung tara mathorum tarakpada kairaw assembly constituency ki BJP ki merep oiriba el rameswar gi worker singi election rally ama chanaba thaurang tawbada kyamge gi mera paibi ima singna mafam aduda khana senaba thokpa gi mawong ama urakpadagi rally adu congress ki merep oiriba thamarjit ki worker singna namna leiba mafam singda satanaba haijaki adubu makha tarakpada nung thanaba yauna khana senaba thorakpadagi miyoi kharasu soktana rims hospital da laikanaki ꯑꯩꯈꯣꯏꯒꯤꯗꯤ ꯊꯝꯃꯔꯕ ꯂꯩꯇꯦ ꯔꯥꯃꯦꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯃꯁꯤ ꯀ꯭ꯔꯥꯏꯝꯁꯦ ꯑꯝꯇ ꯊꯣꯛꯍꯟꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯏꯆꯥꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯑꯝꯇ ꯁꯣꯛꯍꯟꯅꯤꯡꯗꯦ ꯑꯗꯨꯗꯨꯅ ꯃꯁꯦ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯉꯁꯤ ꯂꯥꯛꯏꯕ ꯄꯨꯂꯤꯁ ꯀꯥꯡꯕꯨꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯒꯤ ꯁꯄꯣꯔꯠ ꯑꯣꯏꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤꯗꯤ ꯃꯈꯣꯏꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯟꯗ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯃꯁꯤ ꯑꯩꯈꯣꯏꯗꯤ ꯊꯝꯃꯔ ꯅꯠꯇꯦ ꯔꯥꯃꯦ ꯅꯠꯇꯦ ꯀꯦꯟꯗꯤꯗꯦꯠ ꯑꯃꯠꯇꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯃꯃꯥ ꯑꯩꯅꯤ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯁꯣꯛꯄ ꯌꯥꯗꯦ ꯃꯇꯨꯡꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨꯗꯨꯒ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯃꯁꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯁꯤ ꯀꯔꯝꯍꯥꯏꯅ permission piba matamda YouTube thangto puraga nung puraga chalo haibagi permission je pibi bra na haibase ai hangjaningi DO Imphal West si author na micro observer singa unabagi thoram ma pangthokre laliba taramathai sub assembly mikhal ga marilena pangthoba thoram aduda DC office complex lamphel park ki kombire hall da pangthoki Sandel district के DO ना सिंधना माइटे काउंसिल मोरे की ऑफिस ता SVEEP अमसुंग EVM familiarization campaign among us pangthokre campaign aduda maite council moregi thaupuba singa madi saru yakiba miyamda master trainer singna machine sing adu sijinaba ki matangda marik sumna takpi tambiki Mayang Imphal Sabung Company da laiba ibuda wangbrain khurumba lakpada thokiba khana senaba ki thaudokta miyoi ani asopa nangkre Thodok asi ngarang numidang pung tare taba adwaida miyoi taret na saba nupi kangbu amana yamna singnaningai oiba mawongda lai committee gi ayawa yaudana ibuda wangbrain gi khubamda potsai khatpa lakpada thokibane Thodok asi gamari lenana Mayang Imphal Bazar da pangthokiba paumi singunaba amada Manipur Mahila Congress Committee Executive Member TS Bilasini na fongdorpada lai khurumba lakpa miyoi taret adugi manungda amaibi gi phizol set pinupi amasu yawi hairi hairiba numit asi mapangi Mapani panba nomaizing numit oibana fate lai thong hangba numit afaba ama yenglaga khurumu haina ibuda wangbrain lai committee gi member amasu oidiba sapam sakrakauba mioi amana thingki yanaduna leiraba tungda nupi sing aduga punna lakpa nupa kharana nampuda usit thaoida bamongda lai gi thauram pangthoknaba honarakpada sapam sakrada khut tharakhibani Tadu adu laksinaba honabada sapam sakragi loinabi sapam ombi ketuki su asopan nangan kibani panba yabadi lai khurumba lakhi miyosing adu Mayang Imphal BJP ge worker ngakta ni hairi loinana asopan nangauraba
Mioi ani aduna Congress ki wakar ni hairi asiguma thodok asi hauki batha asida Bengun usiwa amasumaya Imphal radio station da su thokiba laikre haiki makhatana wakar singi marakta khana senaba thoktanaba honasi wakar singna santlena thabak pangtokpi haina bilasinina makhatana fongdoraki panbai abadi maya Imphal khuni ayaba yaudana kanaguma amaibi natragana amaiba amatana iboda wangbrian gi kubamda sangduna laison tinson tauba da athingba lai haina su khunja singna thamlaki nang sagi lai khomba lakpa matam sida koi committee ama leijeba laigi committee lebe sida sumo shuk tak tak ten hekta nampuda laksan bania ba committee gi member ama thengnare matam do thengna kan sida khuramba ngasi numitha phatte khuramba yaroi kholoi hayeng la on haina basida ngasagi committee sida onjalaga mo khoi na ngasagi khut tharak bania attack tawrei ba hoji chakraji doctor da leiri bania ba jabung company ngarang thoisi kariguma chakra da tawrei ba chakra sina phatanung da tokta aduda amuka makhata na congress attack tawta ba adugi maru aba kanodi madude attack tawpada atatai do BJP party do haizening Urup arati dangarang thoki ba thodok amadi Irilbung police station gi mioisin misang mikai naiba mawongda sathagi ba thawangbo yanne ba fongdok tana wakan pham kre wakan famasi urup arati apun mamaira paibi lufna sinduna arafti mamang kaida laiba market set ta pangtoki bani mifam maduda saru yakiba lup asigi member wahengmam rinana Irilbung police ki mathakta election commission of India na miyeng sangan bapami haiki mahakna makha taraduna kairao assembly constituency ki manung sana laiba urup arati ki akoibada election ga mari lena na release satpa kem saba masung saksa haijana ban singba sing mera lup asina thama ki mamangdagi thingduna lakli lakaduri ba mikhal ase free and fair oinaba sangsileba khongthang ase ki manung sana ngarang mifam ama pangthoki Athing basi thugaiduna urup arati ki mafam kharada Congress mirep oigadoriba karam thamarji ki kem sari haiba pau tabadagi maira paibi singna kem sadanaba haiba salubada Irilbung police na kem singadu ngak senduna leramki ngaihat ningai sangdana khraba matungda numidang pung nipalum tabada Irilbung police yauna thamarji ki amasung mahaki worker singna urup arati apunbagi common candidate oiriba takhelamam Samanadagi yumda nung thazinduna aki tuzung bapiki irang thoktanaba honabagi mahuta Irilbung police na ngarang sathaki ba thong awang ba thakta yaning de amasung ECI na akan miyeng sangduna maraleba police singi mathakta miyeng sangbiu haiki Osi masamagna Congress ki MLA Karan Thamarjit Singhagi worker sim porak laga Urup Arapti gi common candidate oiriba Siri Takhelamam Samananda Singhogi mayumda nung thajinduna nauri kapsinduna akan bamawong da landarakhi masida sunatana maira paibi ima iben sing candidate ki worker sing ahing chupa question duna thamlaga mapan thok tanabasu honare makhoina Osi gi thawong sing asina mabu Congress ki MLA Karan Thamarjit election gi yet Pambom ni haina maira paibi ima iben singna lawi irin bungi PS na lawriba thoksinji aikoi maira paibi ima iben singna yajaningde masigi mari leinana election commission na section tharang lokhotpiu haibasi maira paibi ima iben singna haijari Langthabal Assembly constituency ki oina nupi gi reservation yengduna Congress ke ticket piraktrabasu ACSC gi miyamga tanaraga mirep oigani haina ngasi hairangoi thongmaibam laikai mutum nerekta pangthokpa mifamamada Congress aspiring candidate ama oiramba mutum Dineshna fongdorakli mangna makha taraduna sahi yankairom opposition gi assembly constituency haina khangnariba Langthabal assembly constituency asida Congress ki account ama hangdukna ba sahi tarit hena miyam gi seba tawrakiba punamak arem oire Hauzik oiriba political scenario asida karamba party da yaudana mikhal thenagada gi haibadudi nimit nini fawagi manungda miyamga tanaraga warep lauragani hainasu mangna fongdoki Sahi taruk taret Congress ki damakta Angur sajina angur sili habi wafam na chadiko hangdarga ngangi habi wafam nate ai Congress nungsijai hauji chu nungsiri nungju nungsigi gani adu achum madudi karino habi khangdriba makai aina ngasi sahi taret kathorak pajibu machigi mahi je karino churu nai chelaga logi badudi ai pamjadabadagi ai matol lomna changaga poche karino na khangna bidam to hona jarakune karigi damakta Dinesh ticket pidrino habi ge maramje rajniti gi oiba yamna luba khongpham khara lairambadagi pidabane Matam sangna politics ki lamda khongdaduna laklaba haingang assembly constituency gi yanglim mangi handa Congress ke ticket phangdrabaso party asigi PCC member tagi topa leite loinana kanagumba amatana lana pawthok pidana baserolamada pawjilakli
Nambol Assembly constituency ki MLA N Lokena Manipur da BJP na government sema dilaredana candidate mapal lom tamakka gani haina phungdukre constituency asigi manung sanba isok maning lekai da pangthokpa nomagi oiba political conference ta wafam ase phongdokibani pangthokiba conference aduda BJP dagi tholaktuna gnauna congress ta changlakiba miyoi singsu oki mafam aduda leiba congress ki karmi amasung miyoi kayana sa yaki Meet of the board Leban Bagi Mayokta Yellomi Kananaba Ihau Sangsilasi Haina Loan the Thinkraba Laloluf Maoist Communist Party Standing Committee Coordinator Kyong Han Mangang Sirulama Kangalakli Kangpopi Assembly Constituency da Yellomi Natabamioi Amabo Congress Party na ticket Pisinduna election Tianaba Honorapasi Congress Party na Yellomi Kanaba Ihawasi Gimatangda Miamda Namthak Tauri Haibadu Taklabani Manipur Gilamgi Sarukaya Ngamkai Samal Kabagin Namada Mangkiba Laire Amasung Masigi Matangda all political team Amana Masigi Matang India gi Lusing Basingawari Sanaruba Satkibada Manipur Langakna Ayaba Hana Pitokre Haiba Kangbadagi Matamdugi BJP Amasung MPP gi Mihut Singdi Wari Sanabadu Yaukide Manipur Miyam Kangandana Sambal Kagalapa Matamda Lam Mangbagi Damakta Semester Okram Ibobina Mamal Oina Lupa million Yankai Hena Logtoki Haiba Wafam Lisini Tarahumdoi October Kontramatoida Times of India da Ministry of Home Affairs ki Marik Sumber report sing Pong Krabani Hainasu Maral Sirakli Thongasi ki Mayokta February Taramatoida Maira Kongsan Amasan February Taranitoida Sintha Leptuna Pang Tokadaba Miam ki Kongsata Laikai Kudima ki Miamna Saru Yabu Hainasu Paujelakli Amaromda Congress ki mirep laukthokpada Kangpopi Assembly constituency ki oina Nepali miyoi amabo general category ki Congress mirep oina laukthorpada Rising Club Thongju Waikhom Khongnang Makong amadi Maira Paibi Singna Cherulamada condemn taurakli Pasoi Assembly constituency ki oina su Assembly constituency asida BJP ki mirep oigadoriba Samarlapam Premananda ki house campaign ngasi haudokre mirep asigi yan hanbo oina house campaign asi maha ki home polling sori batera lauprapam lekaida sathaki Kaisam Pata ki wahan lekai mapa faudana saliba Infal Maya Infal Lambi Kaisam lekai mapa gi Lambi mate khara miyam na ngaihak thingzilure Kaisam Pat masil gi meter sanirom sangba Lambi mate asida electric pole yunglaga mai thanbi de bagi mayokta ngayak thingzin kibani hariba lambi matek asi namit humni gi manungda electricity pamena mai thanbi ga dabani su haina taksilakli Hausi matang swaida break amatang lauzage Manipur mani maling ke tongan tongan bi pau singalone lekoi break ta gamna tun hanjarake impact news po ming ta review Yumanungi application ki mapung fava solution pi ba Durasign G6 season abiu Durasign asi Tata Blue Scope Steel Limited ki flagship retail brand ni Durasign liner ki khudong chaba sing di yumanungi amasung mapan ki application ki khwaidagi yang ba phanglang kupnaba yan thaba siling amasung phaklang khaidoknaba gi rai live solution pi panel sing ado phaiba amadi chap yung ba mai kai install to ba yai Durasign Tata Blue Scope Steel Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Breaking matungda taran oksari hosi makhada pauda MPCC ki maru oiba thau puramata natana Congress Party the Minister Fabo Oiramnaba Kaisam Thong Assembly constituency ki Langpolakpam Jayant Kumar yauna BJP the ticket phangaudraba miyoi kaya yauna ngasi National People's Party NPP da yausin kre lunena party ki president na taramna okre ngasi party asida sanglakraba misak singadudi Kaisam Thong Kendra dagi Congress ki hanagi Minister L Jayant Kumar Wangoi Kendra dagi BJP Manipur Pradesh ki hanagi OBC Morsa gi General Secretary Khuraijam Loken party asida ticket tandaramba Uripok Assembly constituency dagi Manipur gi hanagi DGP Y Joy Kumar amasung Khambok Assembly constituency da hana mirep oikiba Haji Asaraf Ali ne Wayan lekai da leba NPP ki office da pangthoki bataran opu ki thorom aduga mari lenana Wangoi Assembly constituency da NPP ki mirep oigadoriba Khuraijam Loken na
BJP thadok laba matung NPP da yaurakpa asina mayak sengna miyam gi thabak tawba ngamlagani Congress amadi BJP na Manipur gi miyam da sanariba political game ase loishinna bahona bada asoba thaudang ama lauduna wangoi kendra da BJP mayol songa loi haina sophongdoki ngasi party asida nauna sanglakraba miyoising aduga lonena Imphal Municipal Corporation gi ward member ahum amadi Thongkong Lakshmi Naga Panchayat ki councilor mari amasung member kaya NPP da yausinkre lamdamsida Congress amadi BJP na tawriba political gi game asi athuba matamda loisana bahona bra asoba thodang am lawani praja gi apam gi matungina ai wakhalon ga manabaduna ngasi lamdamsida awon ba porakpuda asoba thodang lawani khallaga ina party sta join tawjabani election mai pak pa habisi praja gi khutta leibane party na nati wangoi kendra da BJP kaidoi da mayon chong habisi mai ngasi mafam da thamjaramage wangoi kendra da Congress habisi yumham leitabani wangoi kendra da khwaidagi praja gi apam mari karino habida party gi ticket da vote pibana te habisi mai ngasi gi lamdamji leibe silnaw gi thamjaramage BJP dagi tolaba matung ngasi National People's Party da yaurakraba khoraizam loken bu wangoi gi hamna miyamna taram okre lakliba mikhalasida Congress amadi BJP ni absolute majority phangba ngamloidaba maramna lakliba anauba government asida NPP na asoba role ama lawani haina so khoraizam loken na mahapu taram opagi thoram aduda phongdoki Yumnam Huidrom Thiam Laisang Khong da pangthokiba taram opagi thoram aduda NPP Manipur State Unit ki president Thangmilan Kipjen National General Secretary Bibik Ras Wangkem amadi party asida ngasi nauna sanglakraba kai samthong kendra gi party asida mirep oigadoriba langpolapam Jayant Kumar su satyaki Khetrigao Assembly Constituency ki hanagi MLA Thangjam Nandakisho Elias Tayaibu Manipur National Democratic Front MNDF da ngasi taran okre Nandakishobu opage thoram aduda MNDF ki president Bijoy Koizam na haikibada Khetrigao Assembly Constituency da Nandakishona National Party ama oriba BJP bu thaduk lamlaga Regional Party ama oriba MNDF da sanglapa asi sauthok chaningai ni amasung constituency asigi miyamna su yaba mi ama oibana lakliba taramathai suba Manipur Assembly Mikhal asida soidana mai pakani haina phongdoki MNDF da nauna khong thangjilakliba hanagi MLA Thangjam Nandakeshona BJP asi manungda yamna motpa party ama oibana hauzik party asidagi member mathang thadokpa haurakli haina BJP bu maral siba wafam sing phongdoki National Party ama oiriba BJP Manipur thugaibada thode ndona thawai yauna hidden agenda thabibadu party madagi tokpiraga akhoi nongna linkhatchariba local party the regional party register political parties da yawbirakpada parties ma ke digi thode hendona thawai yauna amasung yamna warmly welcome tawjaba phangjabasi koi party sigi yamna chawthok chaningai ni aduga akhone su thaji madudi party sida soidana agi yamananda kishore ex MLA si soidana karakani habigi thajabadu phangi maramdi Khetrigao kendra gi praja singna magi matung leptuna yamna akanba yamna nthi jana support to hebasi hang su dum uzay Pasoi Assembly Constituency da party asige ticket tandara masung kham Bijoy sungas BJP thadokre adubu lakliba mikhalasida mirep oina songthokadori Kwakaitel Thaunajam Laikai da leiba mahaki mayumda paummising unaba amada mahakna haikibada Manipur da leiba BJP gi lonchatka mapa leibak da leiba BJP gi mawonga Taiwan naramle Matam sangna party ki damak wazar laba misak amabu hundok lamlaga imung manung yenglaga party ki ticket pi ki bathawong asina pasoida soidana BJP maithigani mobile amadi paper ki khuthangda BJP yaukiba active member humudramanga yauna member listing tara ngasidagi hauna pasoi Assembly Constituency da BJP muthatna bagware lawbaga lonena ngasidagi BJP tokle miyamga tandaraba matungda karama political party da mikhal thenglagani haiba athubu matamda laukhtolagani hainasu phongdoki ngasi pasoi kendra da BJP ki mami Bharat ki Prime Minister ki mami tahali basidi sahi ahum sukna ain hona jarakpa kasin koya thungna hona rakpa amaduna pasoi kendra da BJP masak takpadi pasoi kendra da ahal laman gi khandan gi type ta ticket pi basidi pasoi praja punamakna masidi yaningdi active member 75 amadi enrollment yellow paper da sangiba aduga primary member
3000 du punna pasoi kendra daki punna mangna ngasi BJP muthalasi hairaga to ngasi dagi Lakadoriba Zene election ga mari lenana Northeast India Development Party ki nomi oiba political conference amangasi Thawal district ki manung sanba Wavagai Yangbi Panchayat ground pangthokre pangthokadoriba Mikhal asida party asigi tiketa Wavagai Assembly constituency the mirep oriba Mayamam Ranjit ki election campaign gi sargam oina pangthokiba conference asigi matangda Northeast India Development Party ki president Narengbam Samarjit na haikibada Manipur hausi oriba phiba masina adamak sathaduna leirabadi sai kungi manungda kunayasi mutkiba yabagi akiba leire asigumba akiba si mutatuna lamdam asida ingtapa nungsi sanaba amadi saukhatba lamdam ama ohenna pandamda NEIDP na miyangi pakoloi oina polakpani India ki atai state singda regional party singna masagi state ta lengak sabangamlaga Manipur da karigi regional party na lengak pang ngamloi doribano masigi wakalon thambiduna miyamna lamdam sigi sakwat thaurang paikhanna bo honariba party asida sagat piu haina su saruya ki miyamda appeal tauki ngasi ekhoina wariba kaligumba mapalamge mitop mayam ma changjalakbage achobu issue mo oribase mitop mayam du changtringagi mamangda kari hana changakhi habise masi ekhoina warigi liklam du phagat matok tai Northeast India Development Party na legiba people asida aikogi ngasigi aikogi kunai asigi damakta Northeast India da hingmine ba koi khudimaki damakta aikoina saurthuna koina lepchaba ngangane haidina miyangi mamangda amukka swana koi thamjari India ki awanopok lamdam ki akhanaba oina Vigyan Prasan Department of Science and Technology Government of India amadi Manipur Science and Technology Council Mastek Imphal ki makhada Young Talent Program Science Connect pangtholagani Class 8 ki 9 fawba ki manung sanalaiba manungda leiba mahiroi singna tha sigi kun fawba ki manungda register taunaba mastek@nic.in da form thajinaba Manipur Science and Technology Council Mastek ki cherolamada khangalakli lonena akuba marol council asidagi khanglaba yagani so hairi hauki ba sahid India sinma thongna demonetization sathakraba sanhan khraba matungda Manipur ahanba oina income tax department na rate sathagre Directorate of Investigation Northeast Region Guwahati Income Tax Department branch asina Imphal West District ki Khagempali Huidrom Laikai da leiba LG Motors ki headquarter da rate sathakre Impact News na phamba paw magi matung ina leiba asida demonetization sanaba haukraba matungda lupa koti ahum khara hena bank deposit tawrubadagi department asina rate sathakiba oigani haire sathakiba rate adu ngase pung 13 adwaidagi nungthel pung manga makhai fawa sathaki amaromda Manipur police ke team amanasu LG Motors ki headquarter oriba yum adudagi double barrel nomai amasumaruga kwana phagat pangam ki sathakiba rate adugi matangda department natraga enterprises asigi maikaidagi chapsaba paw amata famangamdri Passenger amadi transport yauna school ki bus ki service tawriba gari singda thaw marang kaina Phanganaba oil pump singda thaw reserve tawduna Manipur government na piriba asi makhata na damak sathan gadabani haina transport and drivers council na phongdorakli ngasi Gandhi Avenue da laiba council ki office ta pawmising unabamada council ki president Hizam Ranjit na haikibada economic blockade na maram oiraga passenger amasung transport service tawriba gari singna thaw phangdabadagi bara hengatpa amasung gari lepagi awaba kaya mayuknaki adubu miyamgi sathuk sasinda kodong sananaba pam Kudong sanaba pandamda Manipur government amadi TDC na Imphal manungi pam ahum yauna Thawbal Kaksing amadi Bisnupur da laiba thaw pam singda reserve system tawduna passenger service tawriba amadi school bus service tawriba singda thaw marang kaina phangandna lakhi adabu lub amana thaw pam singda reserve system tawba yaroi hairiba ase TDC na reserve tawriba pam sing ase konsilagani haiba thajade aduga konsinbagi mathau su tade Imphal manungda reserve tawriba pam ahum amadi Thawbal Kaksing amasung Bisnupur da lairiba pam kharada reserve system sathaduna diesel auto tata magic yauna makhal khudimaki passenger service tawriba gari amadi transport service tawriba gari listing amaga samnga romda namit khudingi oina thaw marang kaina phangalle kanagoma kharana thaw marang kaina leire hairabanina namit khudingi oina diesel kilo liter taranithoi IOC na hairiba pam singda thaw pigadabani karigoma thaw Phanganba ngamdrabadi madra tholapa thawdo wathok khudimak ki dai ta pumba mailnaba singna pugadabani suhaina phongdokle
पैसेंजर बसिंग से थाव लौननबगी अवाबदु क्यूदु लेकान मागी रूट टाइमिंग की नंगदे टाइमिंग से नंगदबनी अखोने रिजर्वेशन से तौबियु हागना तौबनी मणिपुर की ओनेबा हाई कोर्ट ना फुल बेंच ना सु ताग्रब वाफम ने स्कोट अमुक्ता गाई चाम चाम पुछलो हाबने अदो ngarang na hangi tarn da su gai cham poroktre ta mani nga khatang pura le ka mai tawduna khoi da thawgi awabji kok tu no ba reservation system se थाव मरांग कायद्री भोबा चलहनबीबा रिजर्वेशन की वाफम लापसिमदी अखोई तिदिसिदा अखोई चनरoi चचु चना देन लवी अखोई मदुगी कनो रिजर्वेशन दो अखोई खंगदे थाव वालहलबा अदुरगदी अखोई की ट्रांसपोर्टर मयामसिना लौरकपा थबक खुदिंग मदुदा मरी लेनबा डिपार्टमेंट खंगदे मरी लेनबा ngangiba saiba koliba punamang mayam do maduna daito pubigadawne हौखिबा जनवरी 29 दगी सथरखिबा सिंजो फेस्टिवल गी मनुंग सन्ना पांगथोखिबा तोंगान तोंगान बा थौरम कयागी मना फंगदबा सिंगी मिंग लाउथोकले अकुबा मारुल कैसामतंग होदाम देरक मसिन लैबा सिंजो योखत लुप सायोल गी ऑफिस दगी खंगलबा यागनी हाइनसु खंगलकली DM College of Arts की हुमद्रा माथोई सुबा एनिवर्सरी फ्रेशर सोशल मीट लिसिंग नितरा तरेट कॉलेज असिगी स्टूडेंट्स यूनियन सिंधुना पांगथोखरे थौरम असिगा मरिलेना हुमद्रा माथोई सुबा एनुअल कॉलेज वीक ngasiदगी हौदुना DM College Arts campus ता निमित मंगानी सुबना फेब्रुआरी 10 फावबा सथगदौरी DM College of Arts की प्रिंसिपल M इबोहलना मैरा सुखतना कॉलेज वीक अदु हौदोकी थौरम असिगा मरिलेना लिटरेरी मीट इंटर हाउस स्पोर्ट्स मीट अमसोंग एग्जिबिशन सिंगबा कॉलेज असिगी माहिरु सिंगना पांगथोकदौरी थौरम अदुगा मरिलेना DM College of Arts की एसोसिएट प्रोफेसर R Sans ना हाइकिबदा इंटरनेट ना पीरिबा कानाबा कया माहिरु सिंगना मफम खंगना सिजनरबदी पॉजिटिव ओइबा आउटकम अमा पोरकपा ngamgani हाइकी साखोलपकी मतुंग इना इंटरनेट ना पीरिबा कानाबा मयाम असिबो सिजनबगी महुता आराम लंबीदा माहिरु सिंगना सथरोइदबनी हाइनसो प्रोफेसर सांस ना मखाताना फोंगदोखी ममी ताइबंगी फाउंडेशन डे सेलिब्रेशन लिसिंग तरा तरे थरमगा मरी लेना लालिब फेब्रुआरी तरेक अयुपुंग तरामाथोइदगी पुंग तिल पुंग अनि फाबा लाइफ सेवर्स मणिपुर अमसुंग ममी ताइबंग स्टेट ब्लड सेल NHM HDFC बैंक अमसुंग अमदी डिपार्टमेंट ऑफ IHBT रिम्स का खुसम नरगा कुंथ्रालक सुबा वॉलंटरी ब्लड डोनेशन कैंप लिसिंग तरा तरे रिम्स ब्लड बैंक ता पांगथोलगनी हाइना सेरोलमद खंगलकले हौजिक ngasi wasanabagi pau body building masana da Mr. Wall gi mingthol mangarak laurak pangam khraba arama Bobby Singh amasong Wall Wushu Championship ta bronze medal phangmang amla khrabi leima popam sanatomi sanubu taramna okre United Gym Manipur KBB Gym amasong Prabhavati Fitness Center na sindana pangthokpa highlighting the record of achievements of arama Bobby Singh amasong leima popam sanatomi sanu haiba thoramda sanaroi ani asibu taram okibani Naurim thong ipa thokok sanglenda pangthokiba opagi thorom aduda Bobby amasung Sanatombibo asama khodol pot tamduna ikai khunus utki thorom aduda lamdamasike tongan ba hiram damyamgi seba tawriba musing amasung mafam adugi akoibada leiba miyamna saruyaki opagi thorom loiraga arama Bobby na body building competition utpa post taret miyam mamang utki pakna pangna uzage fangdraba body so adu उलिंगाइदा लंबी लापमी कयाम संगलेंदा संगसिलक्तुना कोमैगम यंगनखी मैसना मैराव लुवांगना अंडर 17 बॉयज सिंगल की इंडिया टॉप रैंकिंग नंबर 1 ओइरे हाइना बैडमिंटन एसोसिएशन ऑफ इंडिया BAI की सिरोलमना फोंगदोरकली मांग अपुनबा पॉइंट अमा 10.5 फंगदुना नंबर 1 ओइबा ngamkhibani लालिबा मार्च अमदगी मंगा फावा BT हार्लेम नॉर्टलैंडा पांगथोकदब अंडर 19 बॉयज सिंगल इवेंट रेडी टू पार्टिसिपेशन योनेक्स डच जूनियर इंटरनेशनल लिसिंग तरा जूनियर ग्रांड प्रिक्स टूर्नामेंट अंडर VWF दा सर यानबा सेम साबलोइख्रे अमदी लालिबा मार्च मापंदगी तारानिथोइ फावा बर्लिन अमसुंग नॉर्टलैंडा पांगथोकदबा the Yonex German Junior Open listening tara taret the 34th International Junior Championship of Germany under VWF tasu sar yagani hairi
Kurai Polo Club amadi MPSCA hariba team ani asina kuntrani thorak suba en Hazari and Dr. N Tombi sak polo tournament ki final match sanaragani. Tournament asiki ngasi sanaki ba ahan ba semi final da Kurai Polo Club na ex Polo Club A bu panjal taruk manga da maiti ba pikre. Match adugi ahan ba sakrada Kurai Polo Club ki L Thompson amasung ke Zogendrona panjal amam san ki loinana ex Polo Club A gi H Mohendrona panjal amasan ki ani subha sakrada Kurai Polo Club ki L Thompson na panjal amaga sansinduna ani subha sakra fawada panjal ahum amada laiki loinana ahum subha sakrada na Kurai Polo Club ki L Thompson amasung ex Polo Club A gi TS Jacob na panjal amam san ki mari subha sakrada na Kurai Polo Club ki L Thompson na panjal amaga sansilabasu ex Polo Club A gi atang bana panjal ahum sansinduna panjal manga dalenaki loinana ahin bat sakra ama hafta sanabada Kurai Polo Club ki TS Rosan na panjal ama sansinduna Kurai Polo Club final samngam kibani loinana ngasi sanaki ba ani suba semi final da MPSC en ibudau thangjing Polo Club e ba panjal taret amada maiti ba piduna final samngam kibani Thangmaiban Athletics Union na sinduna Union Asigi Sanabungda Satariba Kunmaritak Substat level under 17 sub-junior boys football tournament MSA Thangmaiban na CAYC New Secondbu Maiti Pikre. Ngasi Sanaki Bamet Aduda MSA Thangmaiban gi David Johnson amadi Ben Johnson na Gola Mamam Sanduna MSA Thangmaiban na CAYC New Second Mapanjal Ahum Sinoda Maiti Piki. Union Sindana Satariba Kuntra Substat level under 14 mini boys football tournament King Ngasi Sanaki Bametsta TVSFA Tabung Kokna MSC Malombu Kunda Ani Sinoda Maiti Piki. Manga Sobati 20 veteran cricket tournament ki ngasi sanaki ba match da Cyclone Thangmiban na Napsa kha Imphal buran yangkhani pa da maiti ba piduna Cyclone Thangmiban semi final sangkre ngasi sanaki ba leg match adu da tos ngam ki ba Cyclone gi batting hana tawduna apiba over kunda wicket manga turaga run sama kuni pa lauki loinana ahan inning di pakhumda Napsa kha Imphal over tarataruk ka 10 marida wicket loinamak tuduna supnagi run humdra mathoi khak lauduna Cyclone gi makuta maithiki match asida Cyclone Thangmiban gi surjit na over ahumda wicket ahum lauduna man of the match ta ki Manipur Veteran Cricket Association sinduna Oriental College Samas Model Higher Secondary School gi sanabungda tem tarana sar yadana sathari tournament asigi hayeng match ta Sam Khagem Palemadi YWC Langthabal anina lamba taunaragani Hauze Arobada Moriba Pamuna Pizari. Congress government Sahi Taramanga Sita Tauroki ba Aran but Tabak Thorum Sam Yauba Larik Ama BJP Manipur Pradesh President Vavan and the Fongo. Election Code of Conduct Thugai Habaki Maralda BJP Manipur Pradesh Samasung Party as National General Secretary Ram Madhu ki Matakta MPCC na ECI the Waka Amasung Kairao Kendra ki Kyamway election Maryland release at Pada Walker Simi Marakta Kanistan of Fokre, Mio in Sople.